Asida Maruiba Pau Pizari Manipur State Integrated Farming Paikhatuna State Asigi Semilon Phagat Hanbada Chief Minister Y Khemchan Singhna Siar Lauduna meeting pangthokre Manipur gi anauba lengak sembada saruk yarib asi supporter amasung community leader sing tanaraga yaukibani haina MLA Ngul Sanglur Sanatena Fongdorakli CVDF na KSOG shutdown reject tauraduna Jomi area sing asi Cookie Jo decision singi makha ponde hairakli Security forces na Manipur gi Indo-Myanmar border da IED sing defuse tokre tongan ba lalhawuk singi kedar mari phare amasung security forces singna irang thokadaba mafam singda area domination kakthak ki bagaloinana highway da pot puba gari asoi angam yaudana lanthok hankhre Khurumjari ISCOM Manipuri Pau Miyeng Tabiriba Khwaipum Namakpu Taramno Oksari Hojik Pau Sandokna Pizari Manipur State ki oina sothaduna leiriba semilon asi phagat hannabagi pandamda State asida integrated farming system promote tawduna Manipur gi semilon revival lainaba review meeting ama ngarang Chief Minister Yumnam Khemchan Singhna chair lauduna mahaki official secretariat ta cabinet hall da pangthokre ngarang phongkiba mifam aduda CM Khemchan Singhna alternative crop cultivation tawduna amasung Singhi district singda mari lainaba authority singda khanganki mifam aduna state asidagi agriculture amasung horticulture gi pothok sing marang kaina puthokduna mapalgi state sing amasung atai leibak singda export taunaba tangai fadaba lai haina phongdokhi state asidagi puthokliba agriculture amasung horticulture gi pothok puthokpagi potential sing sizinaduna integrated farming practice khudangda semilon phagat hannaba pandamda meeting adu pangthokibani Chief Minister na thabakta onthoknaba khangankhiba wafam sing adu state asigi semilon phagat hannabada chawnam kanaba piragani ngarang phongkhiba review meeting aduda Chief Secretary Dr. Punit Kumar Goyal Commissioner to Chief Minister N. Asni Kumar Horticulture and Soil Conservation gi Director K. Devdatta Sharma amasung Agriculture gi Director Peter Salamsu saruk yakhi Tipaimuk Assembly Constituency dagi BJP MLA oina karakhiba Ngul Sanglur Sanatena Manipur gi anauba lengak sembada support tawriba asi mahaki supporter amasung community gi lusingba singa kupna khanaraba matungda ayaba piduna saruk yariba asi surrender tawba nate adubu Manipur thokliba kangluki irang asigi waroisan puraktuna ingtappa lehenba haibasi government ama leiraba matungda wari sanaraga purakadabani haina phongdorakli mahangna makha taraduna hai Manipur gi leiriba issue asigi waroisan nongmaina purakpa yaroi masidi phaminaraga wari sanaba khaktana purakpa ngamgani irang asi loisanduna ingtappa purakpana mangda thamlaga government sembada yawnaba warep asi Cookie Jo MLA ahumna laurakhibani miyoi kaya ama irang asina saitheng piri amadi kaya amana masagi yumda hanjinba ngamdana relief camp singda leiri phibam asina maram oiraga nongmagi suraga imung manung puriba singdana hena saitheng piri haikhi mahangna makha tarduna hai ingtappa hanjindana senthok lambi lehenba yaroi separate administration demand tawriba asi hojik hekta oithokpa yaba nate center gi miyeng makhada handak semkhiba Yumnam Khemchan Singhna luchingba anauba sarkar asida MLA Ngul Sanglur Sanate Churachandpur AC gi MLA LM Khokte amasung
कामपोक्पी एससीगी एमएलए अमदी डिप्यूटी चीफ मिनिस्टर ओइना हापख्रबा नेमचाक किपगेन मणिपुर इंग तप्पा पुरकनबा खोंथांगदा मांगजिल थादुना सरकार सेंबदा यावखिबनी हाइखि मणिपुर इंग कुमजा लिसिंग अनि कुलुमदोगी मे अहुमदगी हौरखिबा कांगलुक की इरांग थोख्रबा मतुंग एमएलए एल.एम. खौते अमसुंग एमएलए ngursanglu sanate hokhiba yumsakaisa numita वाई खेमचान चीफ मिनिस्टर ओइना वासक लौबगी थौरमदा सरुक याखिबा थौदोक अदु इहान हानबो ओइना इम्फालदा कुकी जो फुरुक एमएलए सिंगना लाखिबा थौदोक अमनी कुकी जो मियाम अमसुंग मखोइगी अवाबदा नमथाक तौबनी हाइना एमएलए अहुंगी मथक्ता सिरिबा मराल अदुगी मतांगदा ngursanglu नाहाय करिगुंबा गवर्नमेंट अमा लैत्रबदी मियामगी अवाबसु अदुमक सांगथरकनी तुंग कोइना चक्कदबा वारोइसन अमदी इंग तप्पा पुरकनबगी दमक्ता गवर्नमेंट सेंबदा सरुक याबनी अखोइ मियामगी मायोक्ता लैबा नते प्रॉब्लम खुदिंगमक फमिनरगा वारोइसन पुरकदबनी नोंमै पुना चैनाबा अमदी मिहात मिपुन्ना चिंगबा वायलेंस की थौंगना कैदौनुंगदा वारोइसन पुरकपा ngamloi हाइखि हौजिक खोंजंग जंगसिल्लिबा सिंग अमदी महाकी तिपाइमुक एसी की मिसिंग अनि की खेनबा पल्लदुना महांगना हाय हौजिक खोंजंग जंगसिल्लिबा सिंग असी मार फुरुपतगी नते हाइखि सेंट्रल विलेज डिफेंस फोर्स CBDF ना कुकी स्टूडेंट्स ऑर्गेनाइजेशन चुराचांदपुर KSO ना कौरिबा पुंग कुनमरी ओपोज तौबगा लोइनना जोमी सिंगना खुंदारिबा मफम सिंगदा कुकी स्टूडेंट्स ऑर्गेनाइजेशन चुराचांदपुर KSO ना तौनिंगबता तौबा यारोय अमदी जोमी एरिया सिंग कुकी जो डिसीजन की मखादा लैते हाइना फोंदोरकली CBDF ना थादोरकपा चेरोल अमगी मतुंग इना KSO चुराचांदपुर ना कौरिबा पुंग कुनमरी की शटडाउन असी जोमी की एरिया दा एप्लाई तौबा यारोय अमदी CBDF की मांगजोंगना खंगलकपा लैतबना शटडाउन असी चटनबा यारोय अमदी कनागुंबा ऑर्गेनाइजेशन अमना हेक्ता जोमी ना खुंदारिबा मफम सिंगदा शटडाउन तौबगी अथॉरिटी लैते हाइरी सेरोल असी ना मखा तारदुना गुवाहाटी दा पांगथोखिबा मिफमदा लौखिबा लंगदु रिजोल्यूशन चटनबा यारोय अमदी मरमदी हाइरिबा मिफम अदुदा जोमी कम्युनिटी दगी मियोय अमता सरुक याखिबा लैते जोमी फुरुप असी कुकी जो फ्रेमवर्क की मखादा लौखिबा डिसीजन सिंगनार कौसिनबा यारोय हाइरी CBDF ना जोमी काउंसिल की वारे पल्लदुना हाय इंग्लिशिंग अनि कुनमरी की मे थादा जोमी काउंसिल की जनरल असेंबली दा कुकी जो असी कलेक्टिव आइडेंटिटी ओइना सखंगबगी वाफम रिजेक्ट तौखी अमसोंग जोमी सिंगबो आइडेंटिटीज नत्रगा फ्रेमवर्क अमगी मखादा सखंगहनबा असी कम्युनिटी की अयाबा यावदना सुंया यारोय हाइरी मरम सिंग असी लैबना कनागुंबना जोमी एरिया सिंगदा शटडाउन तौदुना नॉर्मल से थुगाइरकलबदी थौंग अदु अनऑथोराइज नि लौगनी हाइरी इंडिया की लॉ इन्फोर्सर अमसुंग सिक्योरिटी एजेंसी सिंगना इंडो म्यांमार बॉर्डर की मोरेदा लैबा बॉर्डर पिलर 72-73 की मरक्ता लैबा यांगोबुंगदा लालौबा सिंगना थमलंबा मोटार सिंग अमदी IED अनि असोय अंगम यावदना बॉम्ब डिस्पोजल टीमना डिफ्यूज तौखिबगा लोइनना तोंगान तोंगानबा लालौरुप सिंगी केडर मरी फाबा ngaukhre हाइरी अमरोमदा सिक्योरिटी फोर्सेस की अपुनबा टीम अमना इरिमबुंग पुलिस स्टेशन की मनुंग चनबा कोंगबा नांदैबम लैकाइदा सथखिबा ऑपरेशन अमदा आइना थिंख्रबा लालौरु पीपल्स रिवोल्यूशनरी पार्टी ऑफ कंगलैपाक प्रोग्रेसिव प्रीपाक प्रोगी सेंखाई थुमखाइदा चेनाबा केडर अमा फारे हाइरी सिक्योरिटी फोर्सना फारबा केडर अदुगी ममिंग सिंह सगोल सेम जोय चंद्र सिंह सही 93 अतोपा मिंग बुंगसा कवा मखा नांगमैरकपम लैकाइदगिनि हाइरी महांगना सिक्योरिटी फोर्सेस ता थादोरकपगी मतुंग इना नापीगनि फोंदोरकपगी मतुंग इना मखा ताना प्रिपा की केडर सेराम मनी मतुम मैतै अतोपा मिंग मनी सही कुन सेंजम खुनौ मयाय लैकाइदगी मियोय असिसु मयुमदगी फाबा ngamkhre हाइरी अतोपा सिक्योरिटी फोर्सिंगना काउंटर इंसर्जेंसी
operation da lalholup kanglei yawal kanba lob KYKL gi kedarni haiba takhelambam Mohen Singh sahi kuntramathoi palen maning lekai dagi mioi asisu phaba ngamki hairi atopa operation amada security forces singna aina thingkraba lalholup United National Liberation Front Koireng UNLF ki kedar sorai khabam Roses atopaming kanglei puba sahi nimpu Sairel Lengang tabi makha lekai dagi mioi asi Singjamai Police Station gi manung chanba Kansipur da ki phaba ngamkhre hairi Manipur gi sing amasung tampak ki singnaba mafam singda area domination amasung search operation sing sathaduna district singda law and order ningthina leinaba honabagi thabak sing kangkhatkre hairi official oiba pau amana hai state senba thungna sathariba security singi excise ki manung chanba sing amasung tampak ki tonga ba mafam singda punna nakas amasung checkpoint 113 nauna hangdoktuna security forces singna mikupna hom singna irang amadi atai pamdaba thodok sing thoktanaba section thorang sing lokhatli hairi masigi mathakta security force singna National Highway 37 Imphal Jiribam lambi asida akhanaba miyeng thamduna nongmuda sangdaba yadraba polam sing amadi atai polam sing puba truck amasung tanker chahunga sumna ahum asoyangam yauduna sathok sasin tawhan khibaga loinana sensitive oiba mafam singda security convoy singsu inaki hairi Manipur gi Excise Department na phagalaba Indian Made Foreign Liquor IMFL beer wine amasung local da phangba sungba yu punna lupa lakh marifu marirom oigedaba yu liter lising taramari ga chamaga kunmari thugaiduna manghan tahan khre phagalaba yu sing manghan ba tahan khiba thodok adu Manipur Liquor Prohibition Act 1991 gi makhada yu sungba yonba amasung thakpa thingba gi khongthang ama oina Commissioner Excise na order ama thokduna pangthokibani Commissioner Excise ki order adubu matung inna phagalaba yu sing adu lamphel pata laiba Excise headquarter da mai thaduna amadi thugaiduna manghan gadabani haina palli ngarang thugai ba amadi mai thaduna mangan khraba yu sing adu Excise Department na mamang sahi inglising ani kunmanga gi October kuntra amasung sahi asigi January kuntra mathoi phawbada district singdagi phagalakhiba yu sing ni haina official amana phongdorakli manghan khraba yu sing adugi manungda lupa lakh yankhai lising marifu rongi IML liter lising nipanga Chamri Humputaruk Dasmik Taruk Nipan Lupa Lakh Kunipan Lising Marifu Taruk Rongi Beer Liter Lising Mapanga Chatruk Kunmathoi Dasmik Taruk Mapan Lupa Lising Taranithoi ga Chatruk Sumna Nipangi Wine Liter Lising Kuntra Mathoi ga Dasmik Yankhai Nithoi amasung Lupa Lakh Mariga Lising Kunithoi ga Chamri Humpugi DIC Liquor Singni hairi Writers Platform Manipur Head Office Langdom Leader Anniversary Ahum Lakshuba Sahi ki Thoram Malem gi Mama Lon gi Numit Thasi ki Kunmathoi Thangja Numit ki Nungthil Pung Taranithoi ga Minute Manga Taba Matamda Imphal gi Manipur Press Club ki Loktak Hall da Pangthokpaga Mari Lainana Sahi Khudingi Leptana Satharakpa Read Plate Read Literary Annual Award Sing Langthoklagani haina Read Plate ki Dr. Kangabam Ingai be mana thadorakpa cherol amana phongdorakli cherol asina makha tarna hai lamdam asigi aiba aibi singna iba lyric singda pigadaba sing adudi ya school khoirakpam gi mai ising nungsita Dr. RK Nayansna Devi Rojan Longjam gi thang ta gi haurakphamda Thingbaijam Khongnem Singh Memorial Award katpirakpa Dr. Thingbaijam Swaran Kumar Singh Irawat Ningthokjagi Pakhangba Noyon Nawyom Dalbudu Pakhangba
Dal Ibudau Pakhangba Amadi Laisna Ipal Laikal Award Katpirakpa Dr. Okram Ibudau Paipal Laisemba Nabakumar Nongmai Kapamgi Ibagi Kanglonda Replet President Loina Silona Manakat Pirakpa Yumnang Kumar Singh Binapani Thoksongi Borkhangi Ineda Kumbong Mayum Arun Kumar Amasung Inawi Loina Silon Manakat Pirakpa Loitam Inawi Laima Sorak Norengi Nuksi Sambalda Kangabam Sawi Maitai Loina Silon Saireng Manakat Pirakpa Kangabam Ongwi Takhelambam Ningol Binarani Laima Hareswar Gwaswami gi Khagi Laibak Yumnamda Hairom Tomba Maitai Literary Award Kapirakpa Hairom Dhamendra Maitai Amasung Nongmaithem Kiran Kumar gi Hemam Nilmani Educated Ke Leader da Sagol Sam Kokil Memorial Translation Award Kapirakpa Sagol Sam Santikumar Leader Anniversary Thauramgi Ahum Suba Sahigi Manak Lanthokpa Asida Hawam Chitra Devi gi Saireng Lairik Phizigi Lan Amasung Lairen Mayum Taphasna Devi gi Saireng Lairik Amamba Wayel Su Phonglagani Read Plate Literary Annual Award Asida Sale Certificate Lengyan Amasung Medal Su Yauri Miyamna Mayai Lambi Haina Khangnariba National Highway 37 Asi Matam Kayagi Mamangdagi Lambi Asi Phibam Yamna Ka Hena Soksilambana Maram Oiraga Lambi Asida Masing Yamlaba Masing Khangdaba Accident Tholakpana Nong Kangdana Asokapan Kaya Yaurakpa Loinana Misi Mina Kaya Yaurakpadagi Mayai Lambi Apunba Lu Milalna Mari Lainabasingda Lambi Asi Sembinaba Taksinduna Laki Makha Tarakpada Lambi Asi Semjin Bijiba Phawba Matam Kaktaba Ban Mayai Lambi Apunba Lu Amadi Praja Miyamga Loinana Ban Phawba Tauki Lambi Asigi Matamga Chunadaba Lambi Amagumna Sembinaba Milalna Mari Lainabasingda Makhatana Leptana Adumak Taksinduna Laki President's Rule Laingak Lairingai Matamda Haukiba Ing Lisingani Kunmangagi October Tang Taranipanda DC Imphal West PWD gi Official Singa Loinana Milalgi Thomi Singa Punna Paminaraba Matungda Mifamduda DC Imphal West na Nauna Koilas Thanabagi Package ama Ing Lisingani Kunmangagi October gi Tang Kunithoida Yumsakaisa Numit Phawbagi Mamangda Sanction Tawraklagani Haibagi Thajaba Pirakhi Numit Nini Ngangkhatlaga Lisingani Kunmangagi October Tang Kun Ningthawkaba Numitki Numidang Wairamda Lupa Crore Humputra Mariga Subna Daspi Kunithoigi Sanction Tawrakpa Asi Pau Milalda Pibiraki Loinana Thangnaba Numita Print and Electronics Media da Yaurakhi Nauna Lakliba Sanction Asi Thabak Hongnabagi Process Lingai da Marakta Lambi Asigi Pothole Menaba Nasingba Thabak Sing Makhatana Taubinaba Taksinbaga Loinana Ayamba Lambi gi Thabak Sing Loishanki Hauzik Nauna Popular Government gi Lakpaga Iroinana Chief Minister Yumnam Khemchana Lakliba February Tang Mapan Lisingani Kuntarukta Mayai Lambi Asi Semba Hongnabagi Flag Off Tauragani Thajabaga Asuki Matik Milalna Nungaijaba Amadi Thagatpa Phongdoksari Loinana Lambi Asi Quality Laina Sembinanaba Chief Minister Amadi Mari Lainaba Singda Mafam Mari Lainaba Singi Mafamda Milalgi Maikaidagi Haijari Aroibada Maroiba Pau Amana Pizari Manipur State Integrated Farming Paikhatuna State Asigi Semilon Thagat Hannaba Chief Minister Y Khemchana Chair Lauduna Meeting Pangthokre Manipur gi Anauba Laingak Sembada Saruk Yariba Asi Supporter amasung Community Leader Sing Tanaraga Yaukibani Haina MLA Nur Saru Sanatena Phongdoragi CVDF na KSO gi Sadau reject Tauraduna
Jomi area sing asi Kuki Jo decision singi makha ponde hairakli. Security forces na Manipur Indo-Myanmar border da IED sing defuse tawkhre. Tongan ba lalong lup singi kedar mari phare. Security forces singna irang thokadaba mafam singda area domination kakthak khibaga loinana highway da pot puba gari sing asoi angam yaudana lanthok hankhre. ISCOM News na sandok saba pungja si phawgi paw matang swaida loisinjare makha taba pawgi damak ISCOM bu miyeng taduna dumak leibiu.